Manipur Kundariba, Meitei, Meetei Khagnatana, Atay Yellow Furpunama, Scheduled Tribe list they are on the Laki. Makoina Kundariba Mapam Singa, Scheduled Tribe Nataba, Mio Singa, Kundaba Natraka Port Lepa Yadi Ibagi, Akan Manga Law Constitution Appeal. Meitei Meitei namna Kundariba, Tampaki Amba Sarukti, Sambal Kadaba Inkol Gumbani, Mitop Sina Kunda Silakpa, Lamgi Mapush Lakpamadi, MLA for Bush Laglamani, Punama Sibuti Nonaba, quite a no to Paya Lambidi, Meitei Meitena, Scheduled Tribe list the wives. Hari waphamni the Yumpamuraga, Scheduled Tribe Demand Committee na, Nasif Hobada, Konjan Gas and Chendrolak. Bharat ki Ministry of Tribal Affairs na Manipur lengakta recommendation tharanaba khangalap laikre. High river recommendation adu thabiu high na taksil aduna hauki basahi 2016 gi September gi tang tarani panda miyam gi oiba asoba wakat khongchat ama mioi lak amaga makhai he manasatki Manipur lengang ngasi phawda Meetei fruki hingba changui matang da tumina leisili maram maduna amuk khana miyam gi achoba khongchat ama lakleba March ki tarik 3 nomajing numit ayuki pung tara taba matamda miyam punna thau ground thangbai bandagi horaga miyam gi achoba pen da bagi khongchat ama konung lampak phawa chakadori aikhoi gi fruki tungi mirol gi damak adom su wakat khongchat asida sarugyabi